oina wari sanakre JSC against anti-tribal bill Churchanpur gi mihut kambu aduda Churchanpur district based toba tongan belup singi mi talaga mathoina saruk yakhi Chief Minister N. Biren Lusingba Manipur Sarkar gi Maikaida Minister of Agriculture, Veterinary and Animal Husbandry B. Hankalian, Ministry of Tribal and Hill Areas Development and Fisheries N. Kaisi, Ministry of Social Welfare and Cooperation Nemsa Kipgen, Chief Secretary Onava Kisor, DGP LM Kokte Amadi Law Secretary na Saruk Yaki. Ngasi wari sanaba aduda Churchanpur JSC na pukhalakiba Starter of Demands ki point sing amamam to oina khanabaga loinana yanabagi maikaidom da sangsili haina awangma thaki source amana phongdokle ngasi sanariba wari asina Chief Minister N. Biren Lusingba BJP ki chungsinaba sarkar asiga wari sanaba anilak subane lagriba April tala da ahumlak suba amadi informal oina amuk unaraga yasinagada wafam sing laptop laga April tala gani toida haunabi matung ina aroiba yanabagi khuyek pinagani hairi Amaromda wari sanaba asigi sabsaba warusin ama puraktriba fawdi nakal anina wari sanaba asigi wafam sing media yauna miyamda khanganda bahaina yana ki hairi Chief Minister N. Biren na Chief Minister Oirapadagi ahanbu oina ngasi singilam ama oiriba Kangpopi district ki manung saliba Makhan village satu namafam aduda lairiba Tribal University gi phibam yangsin kre University asigi mahiroi singi apamagi matung ina Union ISRD Minister tanaraga paikhat piyaba thabak athuba matamda paikhat lagani haina Makhan village ta Tribal University gi phibam yangsin kiba Chief Minister N. Biren na ISTV news ta telephone da khangalakli Ado my detailed report my UGC norms in Makhan to submit to raw. Adu Tora and I the Kala ISRD Minister Satlaga Madugi with Moigawari Sanavani. Yamaru in a Kanoni tribal ki lady by housing tribal Katana de Manipuri lady I am but Mapanda a higher education gi like them was at effort of families is the Taras Ponte. Other Moy Saturday my was introduction somewhere. Sacha moy samsani terami as moy na su sumaina Chief Minister mo na sumoy ama hawi ado moy ki vimas na ama ingon na memorandum pire have memorandum si officially state government ki authorities singa moy ki faculty members singa faminer another ISRD ministry da kari highway aboge ado kari do way aboge ai only insurance payment Hojik immediate kanogi moy lambi si Makhan gidagi sang isi kitang lapi aduna kalatong gidagi ama sangba ama sembi odna moy hai ado kilometer mamokta ne ado siyangge ay class ta ge haram ne de han moy gi security le ba ne ay albi ado election gidal ko ki bam ala ado tangare to gi hai ado ay diguma I tham ge ado moy laina na ba Bere kam to ka sabiyo na madu madi state government gi sar ge na du maka hai potas ham ye sunil kano di khoi Chief Minister na ahan ba chingi lamda mapung maina handaki sarkar thana chatlaga sakha thwangi thok paikhat kani haibane na chingi lamda ihana na ngasi chatpa khongsa sida lamda madongi praja singna kamai feel to makoi da kari makoi ga pen ma phongdo ko leira kamai dowe satra sing jam harawi Oza sing su moy sumaina sukpir ko se sumaina even CM di tok rohil years committee ki madamdi chairman ni hai moy da tara la unabala ye moy ki batte ma strike to gi to unan de ga moy me am se awala ka em harau na sumaina CM ela ki khofi da ko yawar bang di pato ko se numai ona yara ga de koi Madhya Pradesh ki da direct moy ki makha da lai se koi connectivity moy ga koi ga kano to boda yam ha ni news autonomous oina tawon view ga na moy tawe adam harawi moy Makhan kungi la ko sing kare ge to gai pi ga pi na patna tawe adam harauna Manipur gi nauna sem kiba district singda sarkar asuna district hospital amamam thamnana ba pandam thamli amadi health department ki oina transfer policy ama semna ba khanari haina health minister langpok lakpom Jayant Kumar na handak isawna sokalaba kai samthong kendra gi manungda leiba kwa kai tel ngana pithong social welfare club ta pangthopa lemna layam gi thoramda pawmisi gi unaba amada phongdo kre ngasi pangthok kiba lemna layam gi thoram adu medical officer Imphal Western Sinduna Lamdam Adomgi akoi bada leiba praja singda lemna layang batan natana hidat langthak singsu lemna yantoke Health Minister Jayant Kumar na phongdok kibada Imphal ge tongan ba kendra singdasu
Handak ising isang sokalaba mafam singda makatana lebna laya megi tharam pangthokani haina phongdokpaga loinana anoba government asina Moriada Ayuski Hospital ama thamnaba khanaba leire Zanimsta cancer gi oiba layengnaba unit ama thamnaba sem saba loire haina phongdokhi transfer policy sem gi target madugi do rules all levani loina chana bi ole odi oravani na yaragadi masi gi rules masi chana bi odi base masi sarkar na han honorable emulation honorable minister sing mate honor to biraga yaragadi masi masi sunjay shoidna kaidna ba toksi mate amuk thugai ba ai mi lai habagi amung putok togumsi maduna maramodna service ta lejeri ba kangmusing doctor na ha sing amasung paramedics na ha sing da yam disheartened to ba pungi nungai handa ba amasung service mo cham yarok da ba mate togdana ba makli pot ma sem se habagi hauji ji mo kan exercise objere Handak BJP na lusingba chungsinaba sarkar asina Imphal city buluna na thamnanaba ayuk nungthil nimidang khaidana laukalak liba khongthang asibu maikai kayadagi apel amadi thagatpa phongdok narabasu paikaliba thabak asina street vendors singdadi asoba saitheng ama pire street vendors sing porpham phampham leitabadagi awaba khudong sadaba mayok nare amaromda roadside vendor welfare association na mifam pangthok tuna warip kaya lokre warep singi manungda Manipur sarkar na Imphal city bo smart city onbagi nungi oiba wakalon adu miyam da puthok tuna amuk khana nainaba loinana concept plan adu da street vendor singi mafam pibi naba taksin ba street vendor act lisingani traga mari Manipur sarkar athuba sana hannaba thorang paikatuna street vendor singi right phanghalu street vending zone mafam yathok tuna phampham pibiyo street vendor singi mihut sarbe ama sarkar na tawduna street vendor sing khangdok minanaba saktak se pigedabani Manipur sarkar street vendor singi mafam ama pidriba fawba municipality amadi police na street vendor sing ot naiba sarkar na thingbaga loinana street vendor singi pot munduna manghanba sarkar na athingba pigedabani Kwaraman katil da pot yoleba street vendor sing matam punamakta haksang na da yektana yai fanainabagi damak kaitel luna na thamada street vendor sing asu asoba director loba haina warep na khrei Hawis athari ba question loba parikha asigi mangoinana marueba subject singi parikha pangthok tringai da sasinaba question paper sing WhatsApp ke kuthang da social media da thagalakpa asigi matang da Manipur police ke cyber crime unit ta formal complaint tawkre haina Council of Higher Secondary Education Manipuna khangalakle pawgi marak thana aten break ama lominase Oza Pain Relief Ointment Khwang naba kok chikpa tang chikpa phu naba na singbada sinaba yarba lipsak group na puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Unified Academy Admission Open, Class 11 and 12 Foundation Course, Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaithal Bazaar, Airport Road. Hakchangi labor sorakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hamba nungaraktaba singidaba. Amat ngaraba upaidi Jolib Syrup amasung Jolib capsule changin sinabyo. Classic Hospitality Training Institute na offer tawzari free 3 months course, 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course the level 1 certificate in front office operations, level 1 certificate in food and beverage service operations, level 1 certificate in housekeeping operations. Lagliba April 30 class hauzagani akak namasit masing ni khudong jab asilaw bihaw akupa marol gidamal Classic Hospitality Training Institute Babina Diagnostics Building 3rd floor Rims Rota. Contact to view.
$9 for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3-month foundation course. Class starting from 10 April. Vacation course for Navodaya, Sainik and Outsider. Class 9, 10, 12. For details, contact Combined Tutorial Office, Sagoban, Moirang Lerak Machin, Bus Parking Impal. Irudio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampat Sultom Lekai behind Belgio Hotel. Contact number 8131025634. Bread from Likla Bakery. Break itungda makhataba pau pizari. DM College of Teacher Association sinduna ngasi purana Rajbali da leba Raja Jumra Institute Women Home da nomagi oiba social service pangthokpaga loinena home aduda leidibi ahal singda sana thaknaba amadi Pirol Singh yanthokre. DM College of Teacher Association ge faculty member Dr. T Surendrana Oza Haibusui Mahirwe Kakta Dalai Tamibagi Matakta Miyam with Tabak Tom Singer Susaruk Yagadavini Haike. Policy na Samas game of the Karikari Tobirige Hibadisu Kogi Maru Mari Lainava Authority Maru in the Saka Pijabani Koidiam Tongsaning Bani Adubu Gomendi Han character Namara Morgas Hata Singi Pishing Digi Akoina Komsava Pisatuna Asumba Samas Awana Taro Man Singis the Mating Tongsiki Haiduna program Zenimski campus ka thangana leiba Premi Lokhong asi Parliamentary Secretary Lesang Tem Susindro Gimi Makada Kurai Kendra Development Committee na sengdokre ising sawi awaba mayok naramba adu kokhanba ngamlagani haina committee ke wangangloi ke Dilip na phongdorakhi Makata na aikoigi mamangda ising ichauna Kurai Kendra Tumjan Kiba Swan Kiba Mayamduna Mara Moiraga Mayumakai Lejadraba Singh Amadi Yum Humdokpi Kraba Mayamadu Koi Kabai Soy Sabian Emar Manungda Relief Cream Mama Hangtoksari Loinana Koi Kurai Kongpan Netaji Memorial Club Ki Koi Primary School Lama Lady Bedusu Koi Kurai Sajo Laikai Sing Tumjan Krabamia Madubul Lainana Bagitamakta Relief Ki Mama Sungasiki Hapta Muki Mamang Dagi Hangtoksari Ising isauna sokalaba Nauria Pakang Lakpa Kendagi Manungda Ladyba Hauba Marak Irom Lekai Yum Sama Kulumda Tembangi Polam Sing Yantokre Nauria Pakang Lakpa BJP Mandalna Kendra Sigi MLA Su Oriba Parliamentary Secretary Sobam Subasandagi Miya Makada Manipur Sakana Pirakpa Tembangi Polam Sing Adu Yantokibane Hauba Marak Irom Lekai Community Hall La Pangtokpa Polam Sing Yantopiki Thoram Aduda SDO Wangoi Amadi SDC Hyang Thang Singba Sarup Yaki Thoram Aduga Mari Lenana Nauria Pakang Lakpa BJP gi General Secretary Maisnam Ranjit na Phongdoropada Kendra Sigi Ahandagi Oina Isauna Soklaba Imung Sama Kullomda Manipur Sarkar gi Maikadi gi Pirakpa Gazi Tara Hawaii Kezi Ahum Amadi Thau Tumna Singba Sing Miyam da Phanganbagi Thabak Asi Paikhatpani Makhatana Su Isauna Soklaba Mafam Singda Matiang Pangbagi Thabak Sing Letana Satakhigani Haike Ima Laisem Inat Loisang na ahan bo na putokpa Manipuri film Mamla Sanu Taibang Palgi Yaipa Thongi Tharam Ngasi Sana Konungi Thangapat Mapal da Leiba DIS Berian Mitay gi Yumda Pangthokre Laipa Luwang na Iba Oken Amaksam na Lamting Lamtaka daba film asigi Yaipa Thongi Tharam Aduda Planning Department ki Director Dr. T.S. Muhindro Film Forum ki Chairman L. Sujarkanta Loisangi President Sanu Lembina Singh Bamiye Kana Saruk Yaki Chanjau Paiba Imung Karana Masa Singa Ningai Toba Thiamnanaba Film Putonaba Honarakpana Manipuri Feature Film Githak Nemtharakle Haiki Manipuri Apamadan Aning with a bottle to Tonaba education Yaudama Film Lambda Karigombat knowledge basic knowledge Yaudiba and the Masakra Paiba Imungi Masaka Susina Mama Papa Ningai Toraga Bike you are car you are to Film produce to Haika Putuki Mo the Lapa Yam the Luraban Medan Sibu Tarai Yamanapa Sina Maramoyagamasi
Mangin Pana Silva Manipuri film se Manikit Hangi Toy. Young and Lubus Zamada, Igi culture, Igi tradition, Mangidra, I will stay to music lives 80% such a love. TIS Biswaz Singna, Power Minister Orapada, Manipur Electricity Employees Union Gi, Office Bearer Singna Kudol Piduna, Minister December da, Halau Tayam, Fondok Tuna Sakang Maikang Kray. Ising Sauna Maram Ojana, Awang, Kongpal, Maluti Primary School da, Miyo Yankarom Relief Camp ta, Sangha from Lauduna Lady, Netaji Memorial Club na Sinduna, Hangdu Libak Relief Camp Masita, Kurai Kendra Development Committee ga Kusam Naduna, Seba Bharati Manipuna, Lena Layam Game Ama Pangchokre, Amarumda, Kendra Siga Kabis with the Leba, Zamia, Misba Lumdasu, Relief Camp Hangduna, Ladyba Miyo Singa Sip Medical Officer, Infal Iski, Makada Leba, NPCD, CSK, Selna Lema Layam Game Pangchokre. Publicity, Bankimna Thadorok Cherol Amana Kangalakli, Makata na Cherol Asina, Nambol Maibamda Leba, Nung Saptuna Yuanba Farm Gimapu, Naurem Bisarob, Apopole Kidraba M. Parizit, Nambol Kajiri de Gemio Asibo, Narang Nung Tilpung Anirom Taba Matamda, RPF Ki, District Revenue Officer Ibungwana, Telephone Gi Kutangda, Wafam Amagi, Waris Hananaba, Silanganaba Takiba Inauna, Mahak Masamak PL Gemioini, RPF Ki Ibungona Waris Hanagi Hairi, Waris Hanabi Haiba Matamda, Wafam Madu Tab Gemahuta Inaubu, Lalhobas Hajinaba, Sel Kaiba Lakpani Haina, Miam Hawanduna, Tamtina, Pu Sedaba Matunga Polista, Piki Bagitong Asi, Lubna Hatsina Lowi Hairi. Farm Gemapu, Naurem Besarupki, Manakta, Takiba Inau, Lalo Lubs Hajinaba Mioi Nate, Lub Asidamating Pang Bamioi Amani. Inau Pu Saiba, Award Nature Tabada, Sianaba, Besarup Amadi, Taudong Adu the Yaukiba, Mui Punamak, Yaul, Ihogi Mayok Televani Haina, Logani, Sayol Amagi, Manunda, RPF Tapau, Paroka Devani Haina, Cherol Asina, Makatarakli. Isam Solaba, Lomi Sing the Sarkana, Mating Piga Devani Haina, Manipur Lomi Lupna Tadorokpa, Cherol Amana Kangalakli, Handak Sayol Amarom, Leptana, State Asida, Akan Bamong, the Nong Sukiba Aduna Maram Oiduna, State Asigi, Lomi Singna, Quaidagi, Awaba Saitang Mayok Nare. One Hona Jaduna, Lomi Singna, Tariba Mahimorom Punamak Amang Ata Tokle, Lomi Singna Mahimarong Singi Poto Putona Honariva Asi, Quaidagi Kudong Tiba Pibam the Lakle, Sarkana Matik Saba, Lomi Singi Policy, Tambita Badagi Kudong Sadaba Asi, Mayok Nabani Hairi. State Asida Housing Umang Koksilakpa, Masina Akan Manong Hek Subaga, Ising Isau Tuanba, Masida Natana Itai Loko Matiksan Assembly Dabana, Ising Center Kibangam Dabana, Mahi Marong, Taribalopam Singda, Matam Sang Ising Tumjin Mana, Hena Amang Ata Tuanbane, Paliba Sarkar Asina Mankriba, Mahi Marong, Amadi, Yumkai Singi Bipam Tokpa, Mating Sing Atubada Pitopina Balomi Lupna, Manipur Sarkar Mari Lainaba, Authority Puning Sing Silakle. Loishirapada Maru Eba Pau Amukana. Susanpur JSC ga Sarkar ga wari sanakre April 12 da aroiba wari sanaraga sahi ama makha helaba ILP ge mayok ta haukiba iho ya sinaba yana leire amasung Chief Minister N Birena Makhanda Laiba Tribal University gi pibam yangsin kre Hausi fabu gi di ISTB na pizaba pau matang asida loijare miyang tabi di bapuna makku amukahana kurumjari